Buffer zo landuna satpa yaroi ITLF political goeba yanaba malaktriba faba buffer zo landuna satok sintawur athingba makhatana laikigani haina indigenous tribal leaders forum ITLF na phongdorakle heri ngarang ITLF na thadorokpa siolaman sei sigi February taragani thoda pangthokpa miphamgi ahum suba warep ki matung ina Meetei kangluk ki miyoi singna chuchampur sanglakpa ki ayapa piroi pamdaba thaudok sing thoktana ba masum Mapam masih santi yang ditang dulai tabel henna ba ating basi mari lain ba sing ngak na sakadap na hari hau kiba mars ahum da pang tokpa mipam ge ani suba warep ki matungina lakliba me ahum da wall of remembrance da separation day gining sing thoram pang tokani thora masi laikidra ba sing gi mapam da ikai kumna ba utpa masum kathokraba thawai sing na apun ba warep ama lawba ngamna bani hari miyam na saruk yana ba apil tawraduna ITLF na thoramasi mai pangna pangthokpada supporter singa masum well wisher singa mating pangbiu ITLF ki women subing na lusing duna thoramasi gi fund khongat pe gi thabak tasu mating pangbiu haidi separate administration taliba kuki singi marak nak pak ta narakli Nemsa kipgen phamdigi resign tongna taksingri Manipur ki Chief Minister Yumnam Khemchana Kangpokpi district fauduna senapati te thoram yawu satkiba dugi matungda Manipur bumba setalaga separate administration semnaba demand toriba kuki singi marakta napak tana bhorakli ahanba da separate administration ki dama Kangpokpi maikai da miyam khongjang lamjing lamba committee on tribal unity kotu gi thopu sing deputy CM Nemsa kipgen amasuma ki mapuroiba Koki National Front KNF ki lusingba semtin thang kipgen ani gi thawong na yaning da utuna paktak na resign to keep masigi matung tarakpada Susampur based of Koki History and Identity Protection Committee KSIPC haibeluk amagi maikidigi Nemsa kipgen amadi ma ki mapuroiba KNF ki lusingba semtin thang kipgen ani na Kangpokpi district Koki miyang gi apam ki mayokta thabak tori Makoina haiba yadaba miyoi singama di lup singda ki handuna nam haraga thabak tawre hena maral sirakli Kangpokpi district misam amatana maning tamna masagi aningba apaba phongtok sabamadi tawba ngamdre Nemsa amasum semtin thang ani gi thawong asi koki miyam gi aningba apamadu yai thatpegi mathakta democratic oidaba thawong amani KSIPC na Kangpokpi maikai digi phangwa tuan report ki matungina Nemsa kipgen amati ma ki mapuroibani na sakti lana sijinaduna makoi gi aningba apamadu thabak tasanaba khanba duda yaningda ba yeluba miyoi ki hanbagi thawong sathabagi mathakta khulgi oina koki community gi oina miyam punduna warep launa ba hotna badasu khut thingjinduna ngambandre beleship ki mathau phawa Makhui ani na passion kre lusingba ani magna koki miyam ki ikai khumna bamadi democratic right ikai khumna duna thabak tawbuna asumboy gani Nemsa kipgen gi mapuroiba si suspension of operation gi khuyek pina ba loop amagi lusingba mo oidibani adubu sudi yoriba ground rule amadi yana warul adugi mayokta thabak tawri Sugi ground rule di kulai paiba group sing democratic oiba maikai da purak paduni su si tungan kulai paiba group sing ama toina punchindana ba panamda khuyek pina bani adubu KNF lusing ba sina sa tharakli ba thabak thong sing sina Kangpokpi ki koki community da tawkham khangdana khoidaw thitpa matawam oihali Nemsa kipgen Chief Minister Y Khemchan gi sarkar da yauduna deputy CM pham paibasi tawdana ba minister phamdigi resign tawna ba lauruba kaya da KNF ki khulai paiba kedar sing thajinduna kihanba amadi masin menbagi thawong kya sathari Nemsa kipgen minister pham konduna hojik phawbu leiribasi koki miyam gi aningba apamagi mayokthani koki sina khundari pe mafam singbu koki gi tongan bi state natragana union territory ama semduna koki miyamna thengnariba awaba khudong sadaba koknaba sangsiliba khongjang sigi mayokta KNF lusingba amasung Nemsa kipgen nina thabak tawre hena maral sirakli Kangla Pau editorial myam da thamjari landara khiba sing yoktuna thamlabadi lan gi waroisin purakpa ngamroi sin koki jau narcotics na Manipur gi miyam maruk oina mitei sing da landara khiba sai ohum mapung phajilakli apun begi saktam ngagliba Manipur gi miyam amadi khunja mitei sing lan ngak pa masum pakum pibigi mayuk na lan thengna bada miyoi sani gi humfu hena thawai na ponta pikri lamen tuan ba narcotics na mitei sing gi yum
laisangna singbana nongmai kapsinba thugaibba amasung mai thaba lanjenarakuna relief camp na jangjafam lawba IDP lising khumfu hena lairi lan ngakpo khunja singna mapfrup amadi miyangi punsi kanjanaba siba masum sangba ni gi langdai lamen tuyen bisinga hakthengna mayukna khiba duda landara khibasing yenaw yenwagum mathwai hingnaba koisen senbagi thawdok sing upa phangkidabanati adubu langi waroisin puraknabani haiduna central government na masing thingamdana thajilakhiba central forcing na makoibu ngak senduna thamba iroinana lan ngak ribasingda oina nongmai amasum pom kaptharakhibagi thawdok sing toina thokidabanati India government mariba amadi miyangi punsi kannaba honabigi mahur terrorist illegal immigrants sing oina ngak senbagi thabak lokolakhibadagi loikham naidab wathok ehali aduga wathok asida mapalamgi khut yawi herambadagi amuk wathok asi Meetei-kuki anigi marakta thokpa kanglupki irangni atopa matamna warrisin puraknaba landarakhibasinga masum lan ngakliba anigi miyoising Delhi da kauduna mifam kayara pangtokre landarakhibasingi khongpham handokpagi mahur makhoigi tonganba lengaki demand gi phirep phangdriba phawba khongpham handoktabigi phirep ena session hanba oina tholakhiba asida singnaningai oiribadi wathok asi political conspiracy chathara privacy masimangna miyamgi thamoida sokpa amasum landa si proxy amasum geopolitics ni haibigi kholaw lawrakhibani lawi miyamgi singnaba wakat amasum kholaw gi pakhum amata phangbungamdana lairi loinana landarakhiba singna miyamgi lifeline oiriba national highway da atamnana Meetei sing satok sin thingduna thambada central government na hangdok hanba ngamdana lairiba simaksu political gi laktuna bo oibigira India government illegal immigrants gi maning da leptuna Manipur miyam gi kangkul muthana bo hotnarabra haiba langtakna balairi Manipur gi miyam na illegal immigrant khandoksi laibak ki mathakta landariba narco terrorist na drug sungba lalonba amadi popi thadur narco warfare sataduna miyam bu drug ki manai uhenba thingsi makoin paramlana khunda laita singkraba singi tuan ton mafum singi umang wamang kokthokpa anabu khul sing samgatuna laiba khudum sannabagi lalong sing leptana satharakiba thingnaba hotnarakpadagi makoigi manglan mangphawnaba ngamlaroi khanglakhibadagi war crime satharakhibani haibisi miyamna khanglabasu central government gi lusingbasingna khangna kumai yengba madi makoibu yoktuna kayam koina thamkhigadoribagi haiba wahangi pakum lenga ki lusingbasingna piba matamda watoki woroisin purakpa ngamgani thasai furup amagi mathakta mirei pakna landaraklabadi madugi sabsaba pakum pigadabani yeknabada minungsi ulabadi furup adugi miyam langi maisrang mayuknai Bihar ki Katihar gari sing mathang thonggaina bada tara humdui Sire kunthra sokli Bihar ki Katihar district ka bus ama truck ama amasum pickup van amaga mathang thonggaina bada yamdrabada miyoi tara humdui sikhibuga loinana atopu kunthra na sokle haina senior police officer amana phongdokre Katihar gi superintendent of police Shikhar Chaudhary na paumi sing da phongdokpagi matung ina thawdo odu nahan nomida wairam pung 3 makhairom tabada district sigi Khoda block the national highway kunthraga maturi thokibani lanmi gi accident amada miyoi kyas misimina nangkiba sida chief minister Nitish Kumar na thamoi sukna nuai taba phongdokibaga loinana laikhidraba singi imungda lupa lakh ani amadi asokpa singdana lupa lising yakayang gi mating piraga hena lakthokri hari Koki CSO working committee ga loinana Village Authority of Mongkot Chefu Pullakanda haukibe April gi tang tara English ngani ga kunga tar thawaina ponta pikraba dugumba BSF personnel makmafam da ikai khumna bot kre